ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟꯗꯦꯒꯤ ꯂꯩꯔꯛꯑꯦ ꯉꯁꯤꯗꯤ ꯉꯁꯤꯒꯤ ꯁꯤ ꯀꯣꯂꯝꯅꯤ ꯀꯣꯂꯝꯃꯨ ꯅꯠꯇ꯭ꯔꯕ ꯑꯁꯥꯃꯤꯁꯇ ꯀꯣꯂꯨꯃꯨ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔꯗꯤ ꯍꯧꯔꯕꯅꯦ ꯑꯩꯈꯣꯏꯅ ꯊꯥꯕꯗꯣ ꯑꯩꯈꯣꯏ ꯊꯥꯏ ꯀꯣꯂꯝꯃꯨ ꯃꯌꯥꯝ ꯈꯪꯖꯜꯂꯣ ꯃꯔꯣꯟ ꯍꯥꯏꯁꯦ ꯂꯣꯏ ꯍꯩꯖꯤꯟꯕ ꯐꯕꯅꯦ ꯀꯣꯂꯝꯃꯨ ꯑꯗꯒꯤ ꯍꯟꯗꯛ ꯀꯥꯡ ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯑꯩꯗꯤ ꯀꯥꯎꯔꯦ ꯀꯦꯂꯦꯟꯗꯔ ꯌꯦꯡ ꯇꯥꯔꯦ ꯁꯤꯅ ꯕꯥꯒꯣꯖꯥ ꯁꯨꯃꯥꯏꯅ ꯃꯄꯨ ꯁꯨꯃꯥꯏꯅ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯅꯪ ꯆꯨꯝꯃꯦ ꯁꯦ ꯄꯄꯥ ꯑꯩ ꯍꯥꯏꯔꯛꯀꯦ ꯃꯌꯥꯝꯁꯨ ꯈꯪꯅꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯁꯤꯗ ꯃꯥꯒꯤ ꯁꯝ ꯌꯥꯝ ꯌꯥꯎꯗꯕꯁꯦ ꯁꯤꯅ ꯍꯥꯎꯋꯦ ꯒ꯭ꯌꯥꯟ ꯇꯧꯔꯥ ꯁꯝ ꯌꯥꯝ ꯌꯥꯎꯕꯁꯤꯅ ꯍꯥꯎꯇꯦ ꯕꯥꯒꯣꯖꯥ 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 sida lesra lesra hawai sambu se lesra kya pi lupa kya ni sa ꯑꯩꯈꯣꯏꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯩꯇ꯭ꯔꯦ ꯑꯃꯅꯤꯗꯤ ꯄꯥꯟꯕ ꯁꯤ ꯀꯌꯥꯅꯣ ꯕꯥꯒꯣꯖꯥꯁꯦ lupa yang kai ꯑꯃꯁꯤꯗꯤ ꯀꯨꯟ amaju lupa tara ꯀꯤꯂꯣꯝꯇ ꯑꯝꯇ ꯍꯥꯏꯒꯦ ꯀꯣꯂꯝꯃꯨ ꯂꯨꯄꯥ 10 ꯑꯗꯒꯤ sina gajar gajarse gajor haita asamistadi gajor jita kalian yang kai ꯌꯥꯝꯗ꯭ꯔꯦꯗꯅ ꯑꯗꯨ ꯌꯥꯝ ꯊꯣꯛꯇꯦꯕꯀꯣ ꯚꯣꯜ ꯁꯦꯕꯣꯠ ꯚꯣꯜ ꯁꯦꯕꯣꯠꯁꯤꯅ ꯚꯣꯜ ꯀꯌꯥ ꯄꯤꯕ kilong kai ꯀꯤꯂꯣ ꯃꯈꯥꯏ pakuntra 30 ꯑꯃꯃꯝꯗ ꯂꯨꯄా 10 ꯌꯦꯡꯉꯦ ꯁꯦꯕꯣꯠ ꯇꯥꯡꯉꯦ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯟꯖꯥꯡꯁꯦ ꯅꯣꯡ ꯆꯨꯕꯩꯔꯥ ꯈꯪꯗꯦ cina tio ꯇꯤꯌꯣ ꯁꯤ ꯂꯩ lupa yang kai ꯁꯤꯅ ꯀꯔꯤ ꯍꯥꯏꯕ tio ꯇꯤꯌꯣ ꯀꯧꯋꯦ ꯊꯕꯤꯁꯦ ꯇꯤꯌꯣ ꯂꯨꯄꯥ 50ꯒꯤ ꯀꯔꯦꯂꯥꯗꯤ ꯑꯗꯨꯝ ꯀꯔꯦꯂꯥ ꯍꯥꯏꯔꯝꯒꯅꯤ tita karela ꯇꯤꯇꯥ ꯀꯔꯦꯂꯥ ꯚꯥꯠ ꯀꯔꯦꯂꯥ ꯁꯤꯅ ꯇꯤꯇꯥ ꯀꯔꯦꯂꯥ ꯇꯤꯇꯥ ꯍꯥꯏꯗꯤ ꯈꯥꯕ ꯀꯔꯦꯂꯥꯗ ꯈꯥꯕ ꯃꯝꯃꯦ ꯀꯩꯅꯣ ꯋꯥꯎ ꯁꯤ ꯂꯥꯁꯇ ꯄꯨꯊꯣꯛꯀꯦ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯁꯤꯅ ꯒꯣꯕꯤ ꯕꯟꯗꯥ ꯒꯣꯕꯤ lupa ꯕꯟꯗꯥ yang kai ꯂꯨꯄꯥ 50 ꯕꯟꯗꯥ ꯒꯣꯕꯤ yang kami nanti ꯑꯩꯁꯨ ꯌꯥꯝ ꯊꯤ ꯍꯩꯔꯕꯅꯦ long pakun ꯑꯩꯈꯣꯏ ꯃꯥꯅ murung ꯀꯧꯕꯁꯦ itu ahap ꯑꯩ ꯐꯖꯗꯦ berhapin ꯑꯩ ꯃꯣꯔꯣꯛ ꯍꯥꯞꯄꯛꯄꯅꯦ ꯃꯣꯔꯣꯛꯇꯤ ꯖꯣꯜꯂꯛꯇꯦ ꯚꯤꯟꯗꯤ ꯂꯨꯄꯥ ꯀꯌꯥꯅꯣ kuntrali 30ꯒꯤ kilong kai ꯀꯤꯂꯣ ꯃꯈꯥꯏ ꯌꯥꯝ ꯐꯖꯕ ꯑꯃ ꯑꯣꯜꯂꯛꯀꯦꯀꯣ ꯂꯥꯁꯇ ꯑꯃꯗꯨꯗꯤ bilahi ꯕꯤꯂꯥꯍꯤꯕꯨꯗꯤ ꯈꯪꯉꯦ itu loh udah kuntrali ꯁꯤ ꯕꯤꯂꯥꯍꯤ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯇꯥꯛꯄꯗ ꯁꯨꯝ ꯌꯦꯡꯕ ꯃꯤꯗꯤ ꯐꯅꯌꯥꯝ ꯈꯪꯉꯝꯃꯅꯤ ꯈꯤꯇꯪ ꯊꯤꯕꯒꯁꯨ ꯌꯥꯎꯋꯦ jauh ꯅꯣꯡ ꯆꯨꯕꯅꯤꯅ ꯄꯣꯠꯁꯦ ꯄꯠꯁꯟꯕ ꯍꯥꯏꯇꯥꯔꯦ ina khanba mon patlo ꯃꯣꯏ ꯌꯥꯝ ꯍꯩꯕꯅꯦ ꯄꯣꯔꯛ pani fu ꯁꯤꯗ ꯑꯅꯥꯔꯣꯁ ꯀꯩꯅꯣ ꯌꯥꯎꯍꯧꯗꯕ haro ꯍꯩꯅꯧ ꯂꯣꯀꯦꯜꯗꯣ ꯌꯥꯎꯗꯦ ꯑꯅꯥꯔꯣꯁ ꯀꯌꯥꯅꯣ ꯁꯤꯅ ꯅꯤꯐꯨ jurada same ta ꯁ꯭ꯋꯥꯏꯗ 150ꯔꯥ sama ꯁꯤꯡꯒ ꯑꯂꯨꯒꯁꯤꯗꯤ ꯇꯣꯛꯑꯗ ꯀꯣ ꯁꯤꯡ ꯑꯂꯨ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯕꯅꯤ ꯁꯤꯡ ꯑꯂꯨ ꯁꯤꯡꯗꯤ ꯀꯩ ꯍꯥꯏ ꯃꯣꯏꯗ ada ꯑꯥꯗꯥ ꯁꯤꯡꯗꯤ ꯑꯥꯗꯥ ꯑꯩꯈꯣꯏ ꯁꯤꯡ ꯌꯥꯝ ꯇꯥꯡꯉꯤ umorok ꯅꯦ lupa yang kai ꯇꯦꯡꯗꯅ ꯍꯥꯏꯗꯣ ꯁꯤꯁꯦ ꯑꯩꯒꯤ pani fu ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯥꯔ ꯁꯦꯝꯃꯦꯕ ꯑꯆꯥꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯎꯕꯅꯦ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤ ꯑꯣꯏꯜꯗꯣ ꯁꯤꯗꯒꯤ ꯊꯣꯛꯄ ꯑꯣꯏꯜꯗꯣ ꯏꯟꯖꯥꯡꯗ ꯀꯔꯤ ꯈꯔ ꯍꯥꯞꯄ ꯆꯥꯕ ꯆꯤꯂꯤ ꯑꯣꯏꯜ ꯍꯥꯏꯅ ꯑꯩꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯗꯒ ꯁꯦꯝꯕ ꯆꯥꯏꯅꯤꯁꯁꯤꯡ ꯌꯥꯝ ꯁꯦꯝꯕ ꯃꯑꯣꯡꯗꯣ ꯁꯤꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯌꯥꯎꯕꯅꯦ ꯚꯤꯗꯤꯑꯣ ꯌꯥꯎꯏꯀꯣ ꯄꯝꯕ ꯍꯧꯖꯤꯛꯐꯥꯎ ꯆꯥꯔꯤ ꯆꯤꯂꯤ ꯑꯣꯏꯜꯗꯣ ꯂꯣꯏꯔꯦꯕ ꯁꯤ ꯀꯌꯥꯅꯦ ꯂꯨꯄꯥ 50ꯒꯤ nifu ꯌꯥꯝ ꯍꯣꯡꯉꯦ yakunda darzan ꯁ꯭ꯋꯥꯏꯗꯗꯤ ꯂꯨꯄꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯕꯖꯥꯔꯗꯗꯤꯀꯣ
군기 아니 꾼기니 떠오시네 리푸기 홍대용네 산대 마켓까지 다잖아. 지나 भूल झूला क्या भूत 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 हाँ भूत झूला क्या है तो मुझे समझता किंग चिली किंग चिली भूत झूला क्या पानी फूदिया होंगे है खजिंग बुक चांगेนี่ก็ยังไง มันโร เราใช่ไหมเนี่ย ลงแค่ ลงใครก็จะมีมาสไอ้ที่จะต้องเลี้ยงแต่เลี้ยงใส่ที่นั่นข้าจิงที่ตัวตัวมือก็ जिंगा จังกะ जिंगा ที่แกเนี่ยจิงกะใช่ โอ้เดจำปุน ตาดีทาไรก็ดูแต่เขาบอกว่าสังคนจิงกะ เนี่ยว่า สควอตพาเซ่ที่ไหนสิพงเดียวไงมาสิ่งที่สุดที่ตัดเลยไปว่า เดี๋ยวจะนี่ เดี๋ยวจะเนี่ยอ๋อ ไอ้นะ อันนี้คุณมาดีได้เลยนะจ๊ะ เดี๋ยวจะอันนี้ Sige wal siya maga hinjang da thakpa kangkau yang hau ne moro me terus video dia ne sige adu da na green hoy ba sini se khoi le ri si ma se long nge gi sa nong thakpa gi hinjang dam thok pa hinjang dam thok te ba ko adu nong su ba gi so na patli ta ba adu morok stiam phai he ho ne ko hai ro ne ma pong tra Yan. This is like adu si ang kanara ni si how bai si. Nanahan iman hari ewa ko si sam how da bado low sam how da bana how bane na. No mama ut para sam how bada ko ye sam how bado an how ta ni hai si sam how di kangi usoi kang su to yan. Daga utiga mi ani yang bi ting bi bagi thank you loisilage